Akashvani Imphal Moirangthem Ibehaibi pau pajari ahanbada maruiba pau. India Met Department Imphal Center na hairi Manipuri mafam ayambada ngasi nong churaba yai. Rajya Water Resources Department na miyanga kusamnaduna turel torbansing makata na ichak thondanaba akanba thabak lokhatli. Pradhan Mantri na hairi kumai haraugi matamna lakpasida mipum khudingmakna leibak asida sajaba pothoksing yariba makai sijinanaba apil tawri. Ngakshal Mantri Rajnath Singh na namit ini chathagadaba jati thaki mifam manthan lising ani kunmanga ngasi New Delhi da haudoklagani amasung Kendragi Selthum Mantri Nirmala Sitaraman na hairi anogba GST reform asina tax hanthanduna lupa koti lakh ani rongi miyamgi senpham kanba ngamlagani. Manipuri mafam ayambada haukiba nimit kharani sida nong leptana chubadagi mafam kaya da turel gi torban kaiba madi pathokuna chenbe isingna mafam kaya thumjinbagi paw leptana lakli amuramda kaikiba torban kaya semjinbagi thabak leptana chathari mayang Imphal maibam mapada torban kaikiba mafam thingnaba akanba thabak lokhatli iril turel gi kheti awang lekai mapada pujani yangkhairong kaikiba mafam adu thingnanaba akanba thabak lokhatli wangoi da Imphal turel gi kaikiba mafam chu thingnaba thabak kanna lokhatli Rajya Water Resources Department na mafam sing adugi miyanga khusamladuna turel torbansing makata na isaw thondanaba akanba thabak lokhatli marak asida India Meteorological Imphal Center na hairi Manipuri mafam ayambada ngasi nong churaba yai jila taruk Ukhrul Kamjong Tengnoupal Chandel Chusampur amasung Phejol jila singdadi akhak arau yauna mayai oirakana nong churaba yai hayeng so phibam asi thoina ahongba leiroi hairi ngasi malengi wagi numit palan ga mari lenana Rajyapal Ajoy Kumar Bhalana yafa paujel piri Rajyapal gi paujel da hai wa asi Rajya sigidamakdadi asangba sanani miyamgi hingnabagi pambai kala sanskriti amasung mahausa gi phibam yokhatbada wana chawraba thodang lauri Rajya sida wadagi saba pothoksing marang kaina puthokli lamdam asi maruoina handicrafts matamga chunaraba pochai sanaba industry sing amasung makal gi innovation puthoktuna inkhalakliba nahasingda thabak pibaga loinana lamdam asigi khungangi lamdam singda leiriba miyosingda thabak piri Swasthya Nari Sasak Pariwar Abhiyan campaign ngasi None Jila gi Primary Health Center da haudokhre thauram asi jila asigi Deputy Commissioner Dr. Sarachandra Arojuna haudokhi jila asigi Primary Health Center da haujek pangthokliba thauram asida None Jila gi Chief Medical Officer Dr. Arjun Maringmai amasung jila asigi maru oiba thaupuriba miyoi kya haudokpagi thauramda saruk yari campaign asigi saruk amo oina jila asigi nupi singda lemna layangmagi khudong chaba piri loinana tongan ba makalgi laina singi matangda khanganbaga loinana laina sing asidagi karamna ngaktokadagi haibagi matangda akhang aisingna wa ngangani Nation's First at 75 campaign among ngasi Imphal gi Paungna Bazar da leiba MISDC Limited ki campus da pangthokani Department of Textiles Commerce amasung Industry na sinba thauram asida Textiles Commerce amasung Industry gi Additional Chief Secretary Sri Anurag Baspaina haudokani tabiriba pawse Akashvani Imphal dagini Pradhan Mantri Narendra Modi na hairi kumai haraugi matamna lakpasida leibak asida sajaba pothoksing yonba amasung leibagi chang hengatlanaba miyam punna hotnaminarasi Madhya Pradesh da ngarang sakhot thorangi project kaya sangaraba matung Sri Modi na Mahatma Gandhi na Swadesibu ningtam khulai oina sijinaramba adu ningsingladuna masina leibak asi mapung phana sakhotpada maruiba thodang lauri hairi Sri Modi na hai leibak asida sajaba polamsing angangi sanapot mobile TV fridge amasung atai polamsing yariba makai leinaba honagadabani masina jati asibu sakhotpagi lambida puraknaba honabada chawraba thodang lei handakta nauna semdokpa GST asi kanaba lawduna mipum khudingmakna leibak asida sajaba polamsing leiduna pochaising asi sariba miyosing pungning thogatpiu haina Pradhan Mantri na phongdokhi Ngakshal Mantri Rajnath Singh na naminini chathagadaba Rajya Thaki mifam manthan lising ani kunmanga ngasi New Delhi da haudoklagani mifam asi Directorate General of Defence State na sinbani mifam asi gi maru oiba hiramdi Strategic Road Map to Atma Nirbhar Bharat at 2047 haibasini mifam asida Defence State Bibhag na matangga chunaba technology puthokpa amasung Bharat ki
सरकारगी ngakselgi lamda sagonaba leiriba lamsing sengotpa amasung leibak asi sakhotnabagi lambida semba thausilsing khongjel yanghanaba khanagani mifam asida mari lenaba akhang ahisingna ngakselgi lamda wafam kaya thangani loinana 2047 da Brexit Bharat ohenaba road map su mifam asi hodokpada miyamda utkani Gृह मंत्री अमित शाह नोमगी खोंचत ngarang numidang Bihar da thungkhre ma ke खोंचत manung chana ngasi Bihar gi Rohtas amasung Begusarai gi tongan ba jila kungi BJP luching amasung Kariya Karta singa mifam pangthoktuna lakadoriba Vidhan Sabha mikhal gi matang da kupna khanagani dol asegi Kariya Karta singa loinana rajya dugi MLA sing amasung MP sing saruk yagani केंद्र की सेल थुम मंत्री निर्मला सीतारमन हाइरी अनोबा GST रिफॉर्म असिना टैक्स हंथांदुना लुपा कोटी लाख अनिरोंगी मियामगी सेनफम कनबा ngamlagani विशाखापट्टनम दा ngarang नेक्स्ट जनरेशन GST रिफॉर्म की मतंग दा पांगथोकपा आउटरीच प्रोग्राम दा वा ngamguda मंत्री हाई अनोबा टैक्स सिस्टम चादा मंगा अमसुंग चादा 19 लोवा असिना मियामगी नोमदा संगवा पोटलमसिंग लेबगी अवाबा हंथानबा ngamlagani हाइके थौरांग असिना लाइरबा मियोसिंग दा चाउना कानबा पीरगनी Maana makata na hai awon ba asina longmi singi senmilon hengat halagani masida natana lau singuga mari laina ba potlam singda lauba tax hantha halagani amasung modernization hengat halagani mantina hai tha segi kuni thodi chatna ba hogada ba GST reform asina tax ki mawong matau laitho anduna senmilon chakol hanbada mating oiragani ऐतिहासिक oiraba tax ki awon ba asina lebak asigi nagarik punamaku sakti pibaga loinana lebak asigi senmilon mapangan kankhat halagani Telangana gi State Health Department na nupi singi akhanana health camp lising kun hena raija sin bathungna pangthokani khongthang asi swasthya nari sasak paribar campaign gi saruk ama oina mathang thagi ani phawa sathagani rajya gi haksel mantri Shi Damoda Raja Narasimhana ngarang Hyderabad ta pangthokpa thoram amada wafam asi phongdokhibani Nimit 13 ni sathagadaba campaign asida health checkup amasung cancer anemia amasung TB na singba laina sing khangdoknaba screening camp so pangthokani Kendra ki Civil Aviation Mantri K. Ram Mohan Naiduna ngasi lebak sinba thungna Jati Seva Divas hokdokre Civil Aviation Mantralayna thadorpa cherol amada hai sarkar asini mipum khudimangna lam chatpa matamda malingi thakta singthaningai oiba mawongda apanba yaudana nungaina satnaba hotnaribasi asi campaign asida mayak sengna utli Uttar Pradesh ki Ghaziabad ta leiba Hindon Airport ngasi hokdokhibagi thoramda Sri Naidun hai Mantraloi asina mipum khuding mangna lam chathokpa matamda nungaina zatnaba honarakpa sing campaign asida mayak sengna uri Magna makhata na hai regional connectivity scheme gi makhada lebak sinba thungbada lam koiba matamda mipum khuding mangna line satpang amalagani amasung lebak asida leiriba airport khuding makta wifi athuba matamda phangalagani Election Commission of Indian EVM ballot paper gi design nongna semdokle khongthang asi commission asina haukiba tha taruk tagi mikhal gi tabak thoram ching ningthina pangthoknaba amasung voter singna mikhal gi nyomayak chengna khangnaba amasung pabak thoknaba paikhatpani nongna semdoklaba niyom asigi matungina EVM ballot paper da yawba mirek ki photo hana black and white oiramba adu color da onthoktuna thamgani Bihar ki mikhal dagi hauraga lak iba mikhal singda nauna semdoklaba EVM ballot paper sing sizinagani rajya khudimak amasung union territory singda ballot paper sheet amada mirep tranga gi mingdagi hena haptana chief electoral officer singda ngankhre aroibada maruiba pau amo India Met Department Imphal Center na hairi Manipuri mafam ayambada ngasi nong churba yai rajya ki water resources department na miyaga khusamladuna Turel Torban sing makhata na isaw thohandana ba akanba thabak lokali Pradhan Mantri na hairi kumai haraugi matamna lakpasi mipum khudingmakna leibak asida sajaba potok sing yari makai sizinanaba apil tawri Ngakchel Mantri Rajnath Singh na numini ni chathagadaba jati thaki mipam manthan 2025 ngasini Delhi da hodoklagani amasung Kendra ki Health Mantri Nirmala Sitaraman hairi anoba GST reform asina tax hanthanduna lupa koti lakh anirongi miyamgi senpham kanba ngamlagani paulejare